ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯅꯥꯏ ꯅꯨꯄꯤ ꯂꯧꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯕꯥꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯃꯆꯥ ꯇꯔꯨꯕꯤꯕꯨ ꯊꯤꯔꯛꯏ꯫ ꯇꯔꯨꯕꯤ, ꯇꯔꯨꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯆꯥ ꯑꯇꯣꯝꯕꯤ ꯁꯅꯥꯅ, ꯏꯃꯥ, ꯏꯆꯦꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯒꯅꯤꯌꯦ꯫ ꯏꯍꯦ, ꯏꯃꯥꯗꯤ ꯎꯍꯧꯗ꯭ꯔꯦꯗꯅ꯫ ꯇꯔꯨꯕꯤ ꯏꯁꯤꯡ ꯁꯅꯥꯕꯣꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯎꯕꯗ ꯁꯅꯥꯅ, ꯇꯨ ꯑꯥꯗ ꯂꯥꯛꯑꯦ꯫ ꯍꯩꯃꯥ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯊꯧꯒ ꯂꯣꯏꯔꯕ꯭ꯔꯣ? ꯇꯔꯨꯕꯤ ꯏꯁꯤꯡꯗꯣ ꯊꯝꯗꯨꯅ, ꯂꯣꯏꯔꯦ ꯏꯃꯥ꯫ ꯁꯤꯅ ꯍꯣꯔꯦꯟ ꯁꯅꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯉꯝꯃꯣꯏꯅ ꯁꯣꯛꯄꯤꯔꯝꯃꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯂꯣꯏꯔꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯇꯅ ꯊꯕꯛ ꯁꯨꯕ ꯉꯝꯃꯔꯣꯏ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯐꯅꯦꯛ ꯁꯤꯝꯇ ꯍꯣꯡꯉꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ, ꯇꯕꯥꯕꯤ ꯃꯆꯥ ꯑꯇꯣꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯅ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯨꯀꯣ꯫ ꯏꯃꯥꯒ ꯅꯆꯦꯒ ꯉꯔꯥꯡꯒꯤ ꯃꯆꯤꯠꯇꯣ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯂꯧꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯈꯤꯇ ꯉꯥꯏꯔꯦꯗ, ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯣꯏꯔꯦꯗꯤ ꯁꯨꯝ ꯍꯥꯏ, ꯁꯨꯛꯂꯣꯏꯗꯤ ꯂꯣꯏꯗꯦ꯫ ꯂꯧꯅꯤꯅ ꯌꯥꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯤ ꯌꯥꯝ ꯃꯅꯤꯡꯒꯤ ꯈꯨꯔꯥ ꯍꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯗꯩꯁꯨ ꯍꯦꯟꯅ ꯀꯣꯜꯂꯤꯅꯤ꯫ ꯃꯣꯏꯒꯤꯗꯤ ꯂꯣꯏꯅ ꯐꯧ ꯍꯨꯟꯈ꯭ꯔꯦ꯫ ꯇꯕꯥꯕꯤ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ, ꯑꯗꯨꯒ ꯃꯤꯒꯤꯗꯤ ꯁꯦꯜ ꯂꯩꯕꯅꯤꯅ ꯃꯤ ꯅꯦꯛꯂꯒ ꯁꯨꯏ꯫ ꯏꯃꯥꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦ꯫ ꯅꯆꯦꯒ ꯑꯩꯒꯇ ꯁꯨꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯂꯣꯏꯔꯅꯤ? ꯂꯣꯏꯔꯅꯤ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯃꯃꯥꯗ, ꯏꯃꯥ, ꯆꯠꯂꯁꯤ ꯂꯣꯏꯔꯦ꯫ ꯆꯠꯂꯁꯤ꯫ ꯏꯃꯥ, ꯏꯟꯖꯥꯡꯗꯤ ꯀꯩ ꯊꯣꯡꯉꯣ ꯍꯥꯏꯕꯅꯣ? ꯏꯍꯦ, ꯏꯃꯥꯗꯤ ꯀꯥꯎꯔꯦꯗꯅ꯫ ꯇꯕꯥꯕꯤ ꯐꯤꯔꯩꯗ ꯌꯦꯞꯂꯤꯕ ꯂꯨꯄꯥ 2 ꯆꯠꯄꯤꯗꯣ ꯂꯧꯊꯣꯛꯇꯨꯅ, ꯁꯦ, ꯁꯤꯅ ꯑꯆꯥꯊꯥꯎ ꯈꯔ ꯂꯩꯔꯒ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯣ ꯑꯗꯨꯃ ꯀꯥꯡꯉꯧ ꯉꯧꯔꯒ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯨ꯫ ꯑꯅꯤꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯁꯤꯟꯅꯔꯝꯗꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯂꯧ ꯎꯔꯤꯕ ꯂꯧꯄꯨ ꯂꯥꯛꯄ ꯊꯦꯡꯅꯔꯦ꯫ ꯇꯔꯨꯕꯤ ꯂꯥꯛꯄ ꯎꯕꯗ, ꯏꯃꯥ, ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯀꯀꯥ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯇꯕꯥꯕꯤ ꯂꯥꯛꯄꯕꯨ ꯌꯦꯡꯂꯒ, ꯍꯣꯏꯅꯦꯍꯦ, ꯃꯥꯅꯤ, ꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯑꯁꯨꯝ ꯂꯥꯛꯄ ꯇꯔꯨꯕꯤ ꯃꯃꯥ ꯃꯆꯥ ꯂꯥꯛꯄ ꯎꯕ ꯑꯗꯨꯗ ꯊꯨꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ, ꯏꯅꯦ, ꯂꯧꯗ ꯂꯥꯛꯏꯕ꯭ꯔꯣ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯂꯥꯛꯄ꯫ ꯀꯗꯥꯏꯗ ꯂꯦꯡꯕꯤꯔꯨꯕꯅꯣ? ꯂꯥꯛꯄ ꯃꯥꯒꯤ ꯎꯁꯤꯠꯇꯕꯤ ꯃꯅꯨꯡ ꯐꯥꯎꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯔꯨꯕꯤꯗ ꯌꯦꯡꯉꯤ꯫ ꯇꯔꯨꯕꯤꯁꯨ ꯌꯥꯎꯔꯤ? ꯌꯥꯎꯔꯤꯌꯦ ꯀꯀꯥ꯫ ꯇꯔꯨꯕꯤꯒꯤ ꯀꯀꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯂꯥꯛꯄ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ, ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯏ, ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯝ ꯑꯗꯨ ꯅꯥꯜꯂꯗꯨꯅ, ꯑꯁ ꯇꯔꯨꯕꯤ, ꯅꯪꯁꯨ ꯀꯀꯥꯗꯤ ꯍꯥꯏꯅꯨꯗ, ꯈꯔ ꯂꯤꯖꯔꯕꯁꯨ ꯏꯁꯥꯁꯦ ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯃꯈꯩꯗꯤ ꯄꯥꯈꯪꯅꯤ, ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯈꯩ ꯑꯌꯨꯛꯅꯤ ꯍꯥꯏꯅꯔꯤꯕꯗꯣ ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯇꯔꯨꯕꯤ ꯈꯨꯝꯗꯦ꯫ ꯇꯕꯥꯕꯤ ꯃꯥꯁꯨ ꯂꯥꯛꯄꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯅ ꯊꯤꯅ ꯅꯥꯟꯅ ꯉꯥꯡꯕꯗꯤ ꯉꯝꯗꯦ, ꯃꯤꯒꯤ ꯃꯆꯤꯡ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕ ꯀꯧꯕꯅꯤꯅ꯫ ꯂꯥꯛꯄ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯤ ꯂꯧ ꯎꯗꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯂꯥꯛꯄ ꯃꯥꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯁꯨ ꯁꯝꯕꯥꯟꯅꯕ ꯃꯤꯅꯤ, ꯃꯄꯥ ꯃꯄꯨꯒꯤ ꯃꯔꯤꯗꯒꯤ꯫ ꯇꯔꯨꯕꯤꯅ ꯃꯃꯥꯗ, ꯏꯃꯥ, ꯆꯠꯂꯁꯤꯔꯥ? ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯂꯥꯛꯄ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯅꯦ, ꯑꯗꯣ ꯃꯌꯥꯝꯗꯤ ꯂꯧ ꯑꯌꯥꯝꯕ ꯍꯨꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯏꯅꯦꯈꯣꯏꯒꯤꯁꯤꯁꯨ ꯈꯔ ꯊꯨꯅ ꯍꯨꯟꯅꯅꯕ ꯇꯧꯕꯤꯔꯨ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯀꯣꯅꯨꯡꯗ ꯐꯧꯕꯣꯠ ꯊꯤꯟꯕ ꯃꯇꯝꯗ ꯆꯤꯊꯍꯧꯕ ꯇꯥꯔꯦ꯫ ꯐꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯂꯥꯛꯏ꯫ ꯂꯥꯛꯄ ꯇꯔꯨꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ, ꯑꯗꯨꯒ ꯃꯊꯟꯇ, ꯐꯗꯤ ꯐꯖꯔꯦꯍꯦ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯔꯛꯇ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯆꯥꯎꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯔ ꯌꯥꯔꯛꯑꯦꯁꯦ꯫ ꯂꯥꯛꯄ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯥꯛꯏ꯫ ꯂꯥꯛꯄ ꯆꯍꯤ 94 ꯍꯥꯏꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯥ hꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯃꯥꯅ ꯇꯔꯨꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯇꯔꯨꯕꯤ ꯃꯥꯗꯤ ꯂꯥꯛꯄꯒ ꯌꯦꯡꯅꯔꯨꯕꯗ ꯆꯍꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯇꯔꯨꯕꯤꯗꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯂꯧꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯍꯥꯄꯨ ꯈꯨꯟꯕ ꯌꯧꯔꯛꯏ꯫ ꯇꯔꯨꯕꯤ ꯊꯕꯛ ꯁꯨꯅ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ, ꯏꯃꯥ, ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯂꯥꯛꯄ ꯈꯣꯏꯒꯤ ꯂꯧꯁꯦ ꯎꯔꯒꯨꯝꯁꯤꯕ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯅꯄꯥꯅꯕꯨ ꯍꯥꯛꯇꯛꯇꯒꯤ ꯀꯩꯒꯤ ꯁꯥꯒꯩꯗ ꯄꯣꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯍꯨꯠ ꯁꯤꯟꯕꯤꯅꯕꯁꯨ ꯂꯩꯇꯦ, ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯑꯃꯒ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯤ꯫
ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯅꯤꯡꯊꯧꯅ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯏꯃꯥ ꯑꯝꯇ ꯍꯥꯏꯔꯒ ꯌꯦꯡꯁꯤꯕ ꯌꯥꯔꯛꯂꯣꯏꯗꯦ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯀꯥꯕ ꯁꯒꯣꯜ ꯇꯣꯡꯕ ꯑꯀꯨꯝꯕ ꯁꯥꯃꯨ ꯇꯣꯡꯕ ꯃꯈꯣꯏꯅ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯑꯋꯥꯕ ꯎꯕꯤꯕ ꯍꯧꯅꯗꯦ ꯁꯤꯁꯦ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯊꯕꯛꯇꯨꯝ ꯂꯣꯏꯁꯤꯟꯁꯤ ꯑꯩꯈꯣꯏ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯇꯕꯥꯕꯤꯈꯣꯏꯒꯤ ꯁꯥꯒꯩ ꯙꯔꯥ ꯑꯁꯤ ꯀꯩ ꯀꯥꯡꯂꯨꯞꯅꯤ ꯀꯩ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯃꯃꯥꯡ ꯍꯥꯛꯇꯛꯇꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯏ ꯑꯣꯏꯕ ꯃꯤꯅꯥꯏ ꯁꯥꯒꯩ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯁꯥꯒꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯂꯧ ꯀꯌꯥ ꯑꯃ ꯎꯍꯟꯅꯕ ꯆꯠꯅꯩ ꯂꯧꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯕꯨ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯃꯤ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯩ ꯀꯥꯡꯂꯨꯞꯀꯤ ꯃꯤꯅ ꯄꯥꯛꯅꯗꯤ ꯉꯝꯅꯗꯦ ꯑꯗꯨꯅ ꯀꯅꯥꯁꯨ ꯄꯤꯅꯗꯦ ꯃꯈꯣꯏꯒꯤ ꯃꯄꯣꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯌꯥꯝꯒꯤ ꯃꯈꯥ ꯇꯥꯅ ꯋꯥꯅ ꯑꯗꯨꯝ ꯂꯦꯟꯕ ꯇꯥꯅꯔꯝꯃꯤ ꯁꯅꯥ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯟꯅ ꯂꯥꯡꯂꯤ ꯀꯔꯤ ꯀꯔꯤ ꯂꯩꯇ꯭ꯔꯒꯦ ꯌꯦꯡꯉꯨꯕꯗ ꯉꯥꯔꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯩꯃꯥ ꯉꯥꯔꯤꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯁꯅꯥ ꯃꯃꯥꯅ ꯄꯤꯔꯝꯕ ꯁꯦꯜ ꯂꯨꯄꯥ 2 ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯔꯦ ꯁꯤꯅ ꯍꯦꯛꯇ ꯂꯩꯔꯒꯦ ꯁꯅꯥ ꯑꯆꯗꯥꯎ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔ ꯑꯃꯒ ꯊꯣꯛꯂꯛꯏ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥ ꯃꯥꯅ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯛ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯁꯅꯥ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯤ ꯑꯃꯅ ꯁꯅꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯥꯗꯩꯁꯤꯕꯨ ꯇꯕꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯁꯅꯥꯗ ꯌꯦꯡꯂꯒ ꯃꯥꯅꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯅꯦ ꯄꯣꯠ ꯂꯩꯕ ꯂꯥꯛꯏ ꯑꯣꯏꯅꯤꯌꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯄꯣꯠ ꯍꯦꯛ ꯂꯩꯕꯁꯦ ꯆꯨꯠ ꯑꯃꯠꯇ ꯆꯥꯗꯕꯅꯤ ꯁꯅꯥ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯅꯕꯗꯨꯗ ꯁꯤꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ ꯃꯌꯥꯝꯅ ꯀꯔꯤꯅꯣꯃ ꯈꯟꯈ꯭ꯔꯅꯤ ꯑꯩ ꯍꯦꯛꯇ ꯆꯪꯉꯒꯦ ꯁꯅꯥ ꯊꯨꯅ ꯆꯪꯂꯛꯏ ꯅꯨꯄꯤ ꯑꯃꯅ ꯁꯅꯥ ꯄꯣꯠ ꯂꯩꯕ ꯂꯥꯛꯏꯔꯣ ꯑꯍꯣꯏ ꯃꯥꯕꯣ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯀꯗꯥꯏ ꯀꯩꯅꯣ ꯅꯪꯅ ꯂꯧꯗꯣꯔꯤꯗꯨꯕꯣ ꯏꯟꯗꯣꯝꯆꯥ ꯑꯆꯥꯊꯥꯎ ꯂꯨꯄꯥ 1ꯒ ꯉꯥꯔꯤ ꯂꯨꯄꯥ 1ꯒ ꯄꯤꯕꯤꯌꯨ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯁꯥꯎꯅ ꯀꯔꯤ ꯂꯨꯄꯥ 2 ꯊꯥꯎꯁꯨ ꯉꯥꯔꯤꯁꯨ ꯂꯩꯒꯗꯧꯔꯤꯕ ꯁꯅꯥ ꯈꯨꯝꯗꯦ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯣꯠꯁꯦ ꯖꯨꯠ ꯆꯥꯅ ꯂꯩꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯅꯠꯇꯦ ꯁꯦꯜ ꯂꯨꯄꯥ ꯀꯅꯥꯝꯇ ꯇꯧꯅꯗꯤꯌꯦ ꯅꯈꯣꯏ ꯏꯃꯨꯡꯗꯧꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯂꯨꯄꯥ 1ꯕꯨ ꯆꯠꯅꯔꯤꯕꯣ ꯁꯅꯥ ꯇꯞꯅ ꯏꯟꯗꯣꯝꯆꯥ ꯌꯥꯝꯗ꯭ꯔꯁꯨ ꯈꯤꯇ ꯑꯣꯏꯁꯨ ꯄꯤꯕꯤꯌꯨ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯂꯧꯗ ꯆꯠꯈꯤꯌꯦ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯊꯥꯎꯗꯣ ꯑꯣꯟꯅ ꯃꯆꯥ ꯑꯁꯤꯗ ꯂꯨꯄꯥ 2 ꯄꯤꯔꯝꯃꯒ ꯏꯃꯨꯡꯒꯤ ꯄꯣꯠ ꯂꯩꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯤꯕ ꯅꯃꯥꯗꯨꯅꯤ ꯑꯩꯅ ꯉꯛꯏꯁꯦ ꯉꯥꯔꯤꯗꯣ ꯑꯃꯨꯛ ꯄꯤꯗꯨꯅ ꯁꯦ ꯁꯤꯅ ꯑꯃꯨꯛ ꯌꯥꯝꯃꯤꯒ ꯌꯥꯝꯗꯦꯒ ꯇꯧꯒꯗꯧꯔꯤꯕꯅꯤ ꯄꯣꯠ ꯌꯥꯝꯅ ꯇꯥꯡꯕꯅꯤ ꯑꯃꯨꯛꯇ ꯍꯟꯒꯗꯧꯔꯤꯁꯦ ꯀꯔꯝꯕ ꯏꯃꯨꯡꯅꯣ ꯈꯪꯗꯦꯅꯦ ꯁꯦ ꯆꯠꯂꯣ ꯅꯁꯛꯇꯣ ꯑꯣꯏꯅꯤꯡꯗꯦ ꯁꯅꯥ ꯊꯥꯎ ꯑꯗꯨꯒꯤ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯌꯥꯎꯔꯤꯕ ꯊꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯊꯣꯡꯒꯥꯟ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯄꯥꯞ ꯆꯦꯜꯂꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯕꯤ ꯃꯈꯣꯏꯒꯤ ꯃꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯥꯏꯔꯕ ꯍꯥꯏꯕ ꯑꯗු ꯃꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯈ꯭ꯔꯕ ꯃꯊꯦꯜ ꯑꯗꯨꯅꯤ ꯆꯦꯜꯂꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯈꯥꯡꯕ ꯇꯥꯕꯅꯤ ꯂꯥꯛꯂꯔꯣꯏꯗꯧꯕ ꯑꯁꯥ ꯍꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯂꯧ ꯑꯗꯨ ꯑꯌꯥꯝꯕ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯇꯔꯨꯕꯤ ꯃꯥꯁꯨ ꯇꯅꯧꯔꯕꯤ ꯃꯁꯥ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯩꯍꯠꯄꯤꯔꯛꯄ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯃꯃꯥꯗ ꯏꯃꯥ ꯌꯥꯝꯁꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯀꯥꯔꯁꯤꯔꯥ ꯇꯕꯥꯕꯤ ꯃꯆꯥꯒꯤ ꯈꯣꯟꯐꯝ ꯑꯗꯨ ꯑꯋꯥꯕꯒꯤ ꯈꯣꯟꯐꯝꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯏꯆꯥꯕꯨ ꯋꯥꯔꯕ꯭ꯔꯅꯦ ꯇꯔꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯋꯥꯕꯕꯨꯗꯤ ꯋꯥꯗꯤꯌꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏ ꯀꯥꯔꯁꯦꯅ ꯇꯕꯥꯕꯤ ꯃꯌꯥꯝꯁꯨ ꯑꯝꯇ ꯂꯩꯇꯕꯗꯨ ꯎꯕꯗ ꯍꯣꯏ ꯀꯥꯔꯁꯤ ꯑꯋꯥꯠꯄꯁꯤꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯄꯥꯛꯈ꯭ꯔꯕ ꯂꯧ ꯑꯗꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯕꯅꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯀꯥꯅꯈ꯭ꯔꯕꯅꯤ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯅꯤꯗꯨꯁꯨ ꯀꯥꯔꯛꯂꯤ ꯁꯅꯥ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥꯈꯣꯏꯕꯨ ꯀꯥꯔꯛꯄ ꯉꯥꯏꯔꯤ ꯁꯅꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯇꯕꯥꯕꯤ ꯃꯆꯥ ꯎꯕꯗ ꯏꯃꯥꯒꯤ ꯁꯅꯥ ꯏꯆꯥꯕꯨ ꯋꯥꯔꯕ꯭ꯔꯣ ꯋꯥꯗꯦꯗ ꯏꯃꯥ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯆꯥꯛꯇꯤ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯏꯆꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯏꯆꯦ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯇꯕꯥꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯈꯣꯏ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯥꯔꯁꯤꯀꯣ ꯀꯗꯥꯏꯅꯣ ꯏꯃꯥ ꯏꯕꯥꯅꯤꯒꯤ ꯐꯅꯦꯛ ꯄꯨꯊꯣꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯔꯨꯕꯤ ꯃꯃꯥ ꯃꯆꯥ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ ꯑꯅꯤꯗꯨ ꯏꯔꯨꯔꯤ ꯁꯅꯥꯅ ꯃꯆꯦ ꯃꯈꯣꯏ ꯏꯔꯨꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩ ꯐꯅꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯔꯨꯕꯤ ꯏꯔꯨꯕ ꯂꯣꯏꯔꯗꯨꯅ ꯀꯗꯥꯏ ꯐꯅꯦꯛꯇꯨ ꯄꯤꯔꯛꯑꯣ
Sana phanik amaga pi amaga paiba makhut adu tingthorei aduga se apamba makhalu haima phanik puthoro harga nangdi phi oina puraiba Sana khara tablapna ho phanik leitre nangna masele imana ma aina ma kai di phanik no tababi no e kadai kadai phi duna ima setlagi tababi phi du loduna hongtoi phanik phawwa ani suna senna na balai banate tababi phi oina setpa aduri yengbada yamna nokningba haibadu oi tababi ising bati na masok tuna chatna lao lao thengkri nangdi mondana lebado tawranu tababi chatki Sanana mama bu yenglaga noktuna yengone phibam se koila daramda phiyet ba male machin mana onsina duna noktuna mama gi matung inare tababi haribadu taraduna hai nama athiba aina ni ne phajabana khoi pokli base hoine adubudi thi haiba ima se paba lodana khara phajai hoine akhoi chega aiga se ima lawramadi ne durga hinchabi gi thangpak paibido maladabani ahumado chak chana na bahaina chaklu mamanga tu da famthanare sanagi mapang yaudraba insang mahi ado kompak ama pik thanba makai haitharai tababina is icha tombigi insang mahi sidi nong leidi dana hone mahi manai mem chabase nong leite haibani aduna khakayamna chaw karigumba chaka chabada lemlasune hekta thakchilo ahum dinoi sana chakhomadu hupchilaga Asi haraga ngahak tumilay tarubi pakhana kaidore sana noktuna khu haus dilai che aina thongbiro kainu siba tababi chak tu totna hauri ni khangde hautri ni khangde mahi asina hauromgani haiba ima thajai sana chak tu saina usis thajajaga na yengune charaga khangni hawe haute do tarubi chakho momo hupchile aduga hawi yam haw kreda khoi sanana thongbase mayum panyarani leisabi phare isis panbiro ibima nangdu balo aidi imaga dum leidoine adoi che nangbu nupaga leisabra nangbu nupaga koirabra ba tarubi mamagi mamanga du adumna hairakpada ikai jaba phawi tarubi madi mahausa na khare ikai thigale tababi wari du kadai danu malakpa du da hai chak tu dum chaw chari ngai du wari sabase laina sawi haibani kona ne chak to ga ningthina sawari do kai deino da yuma da punna lemina se nong to wari phajana sanaba phangde ado iche nang bo sengbagi nupa koirabra ba tarubi khumpham khangde saurapna tumina chak to chaw ko angang na haipa yam saganu ko chaijani isis si hangboi bo hoibe ma mi amaningi thikraba iche memcha phawba nupa koi khangbra numidang wai nupa ga singju chabaga adum thoi khangbra tarubi sanagi mana du leiraga tumina chaw haise kana dano ayo ima sire hinchabi hai tobinu ni angang de nangba ningthina chamino yadro mina sengba hairaga asi hairam laga hogotna chakre tababina machada hai nangbu ongna na bacha khoni he o ena chabiroi noini hauna jaja horo sana sauksin dana kon pheng dana bachakre tababi tarubi da mo ansinduna Fazana hayu yadabro kari sare sauraga chak chadana chakribase tarubi manawgi matat khang chak ti chaba yaba chadun chakrabani tarubi mamada pukhamadu thangjinduna yenghali aduga tu uraba maloi charaga chakrabani tausineni mama macha noktuna chak chahawi tarubi chak toklakpaga thabak luishinba loiraduna magi kada changlai sanadina khoktuna tumduna leiramni tarubina khayadana yuni singangse mayamdo nungthilgi nungsadu khangduna ngahak pothane tababi hainaw munba masung ama ani khoktuna macha ani gi kada changlai sese hainaw jaw tarubi hawgalai aduga kaide hainaw noi masiba maningi hainaw ni taraga leiram mulla male tarubi manaw ba hawdoi sana hawgalo kainom pisage kaino se hawgalo kainom chaw lawba chaba palakpudu sana fuk hawgalai sana lairaba imungda pokpagi haunaba chaba thakpa phangsadaba aduda aubu khuding chaningi hautaba haiba adumadi amata leite sana mamit adu noiraduna kaino kai chadoino tarubi laknage haina hainawodu loisili aduga kaisa charoida nang hawgalo yadabaduda hawganaba na haisinbani
Tababi karisum khumde macha anigi kumhai yengduna lei. Sana machin do paithokduna. Machin thibi nupi haisini hodopirakanu. Tarubi no e aduga. Aikhoidi tumkiba midi pizaroi ko. Sana kari no madi chana na balai re haiba phawbudi khanglibani. Sana na mama da mu. Ima kai chadoi no ba. Mama na hainau khairakpagi manam do phawraduna. Hainau munba manam nami. Tarubi madi. Tababi amadi sana gi mata odu khangba ngamraduna nokthorei. Tarubi na. Se sida laire. Aya. Aseng bai ni ima. Kai dinu sibo. Aikhoi gi maningi duni. Mulaba haisiba. Mule taraga leiramini. Nungai jareda aina khara chathoke. Yade. Yona naba thamu. Haizauni na nganna mulibani. Mi kanamta gi munadri. Yoladi yam sitoini. Isis haipa achabosu noina amta pizade. Hainau khara chajage haibasu yoni da hai. Ima khoje se hayengwai mayum palaga yam liktoi jani. Hauju pauli sinadi. Mama macha ahum do nokmenai. Masina imung asigi khwaidagi nungaiba kumhaini. Asumna phaminaba nokminaba asina. Tababi macha anida. Yengoi. Nakhoi ani na patagi kari no yonba yaba khara thiruru. Imana lauda chatlagi. Natrabadi hayeng cheng amata laitaba tare. Imana ne laudu sururagi. Sanana tanna. Os nungsa maraksida pata mujatoiba. Karidi upai lay. Sana machegi makhuta naladuna. Ho imanu sibi. Ichegi lay haugumlaba phajakraba kuchu ase. Nangna nungsa marakta pubi dana loina loihale. Haujikti musine muri. Tarubi noi. Sanana makhatana. Aidine karigumba ichedawna phajaramadi. Karimta suroi. Nungsa da kamta thoi. Nungaina layni. Aikhoi jese pangkraba. Imana chatlo haiba khuding hoi adum chatniba. Sana made angang na karisu khangjaba nate machina du da tholak pa mana nganglibadu. Tababi machagi wa adu samthagi batare haiduna. Hai haugonaro yare adugi matam nate. Sana haugolose maramokpani. Inaudi nungshibani chananaba tawrase. Asi hairaga thoglai sana hainawamda chaningba poktre. Nusa marak aduda pata chaluni khalubada. Somda punsiba phawrungbada. As tada nungsa sidi phajana sakreda ngasidi. Rajkumar saibo nungsa sibu ining thona sahandaba ngamlabadi kayada nungaini. Rajkumar du noi aduga. Adu ngamlabadi kada wazaruni. Adu ibungo tasingna nungsa se sahandaba mantra khakti leitaba jala. Thaina mamangaida moirangi ining thau purik laina panba matam. Achanba manai thonglen athauba haiba adunadi. Nungshitpu phaduna sizinaba. Nongbo kauduna chuhanbadi ngami haiba tai. Thadane ngangthorapasima onthokpa. Asengbani ne ibungo nangbo. Chawba thonglengi matik mayaina moirang lebak ingna chikna palma ngami hainaribani. Tada madudadi miga laiga samnaringe gi warinida. Hojig asina kaligi juk haiba mina lai olakpagi matam asigadi kadaidagi manarani. Haishu haibani. Nungsa sabagi changse nongmugi asum henjelak. Nungaibada sana lebakni haidana hainaramlibani. Chummi tada. Masi amadi akhoina angang oiringaidadi ka hena sadabani. Sana ko nung asida pauda asukam sarasinadi atopa mafamdadi kari moirongani. Ai sana kyada hairaga karina phagadabano haibado amta tanagi. Natrabadi lebak asi phibam soksilakpa tare. Mani ibung. Karina phagadabano haiba ama khana hobana phai. Aduga wafam amana asi hairaga phawrungbutu min laikri. Rajkumar punsibana. Kari lerage. Wafam ama hairisina. Ibungo ibu wafam masi. Hoine dada. Dadana hainingbutu hekta haibiyuni. Phawrungwa matha sana mathanta. Bhagavan onthokna wakreda ko. Konungda leibase. Chare chaba phangde. Ure usin phade haibado hektai. Dada. Kadorabagini dadana hainingbutu hekta haibiyu. Ibungo. Leimarembine ibungo bu nupi thinanaba wa haudu hairini. Nanai kari khumjauke. Rajkumar tumina ngahakle phawrungba pakhatna. Ibungo nanai ne de haijaroge haibani. Adubu imasina kanna haibadu da haijabani. Makhoina aigana khara pulle haiduna. Aina haiba yani haidana haibani. Punsiba ma chahi sunupi thiba yabagi matamdi oirabani adubu ma nupi amata hanna yengloi haibagi yengdana leibani.
ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯁꯨ ꯂꯩꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯗ ꯅꯤꯡꯊꯧꯀꯣꯟꯒꯤ ꯌꯦꯡꯊꯤꯕ ꯁꯥꯔꯧ ꯁꯤꯟꯕ ꯑꯗꯨꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯐꯧꯔꯨꯡꯕꯗ ꯇꯞꯅ, "ꯐꯧꯔꯨꯡꯕ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯁꯦ ꯊꯣꯏꯅ ꯂꯩꯇꯦ꯫ ꯂꯩꯇ꯭ꯔꯤꯕ ꯃꯔꯝꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ꯫ ꯑꯩꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯐꯝ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇꯅꯤ꯫ ꯈꯪꯖꯩ ꯅꯅꯥꯏ ꯑꯩꯍꯥꯛ, ꯑꯗꯨꯕꯨ ꯏꯃꯥꯁꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯊꯣꯛꯄ ꯑꯁꯤꯗ ꯍꯥꯏꯗ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯖꯕꯅꯤ, ꯅꯅꯥꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ." ꯐꯧꯔꯨꯡꯕꯁꯤ ꯂꯧꯔꯨꯡꯁꯪꯒꯤ ꯐꯝꯅꯥꯏꯕ ꯅꯤꯡꯊꯧꯒꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ, ꯃꯃꯤꯡ ꯃꯊꯥ ꯏꯁꯤꯟꯕ, ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕ ꯊꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯐꯧꯔꯨꯡꯕ ꯂꯧꯒꯤ ꯐꯝ ꯄꯥꯏꯖꯔꯒꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯔꯥꯖꯀꯨꯃꯥꯔꯒꯇ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤꯁꯨ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯐꯝꯅꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯐꯧꯔꯨꯡꯕꯒꯤ ꯈꯨꯠꯊꯥꯡ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯅꯥꯎꯒ ꯄꯥꯠꯇ ꯌꯣꯟꯕ ꯌꯥꯕ ꯃꯈꯩ ꯍꯦꯛꯂꯒ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯈꯦꯟꯖꯣꯡ ꯁꯦꯜ ꯑꯣꯏꯅ ꯑꯣꯟꯕ ꯌꯥꯕ ꯃꯈꯩ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯤ꯫ ꯁꯅꯥꯅ, "ꯏꯆꯦ, ꯉꯁꯤꯗꯤ ꯌꯥꯝ ꯍꯦꯛꯑꯦꯀꯣ, ꯁꯤ ꯑꯣꯏꯔꯗꯤ ꯁꯦꯜ ꯌꯥꯝ ꯐꯪꯒꯅꯤ." "ꯐꯪꯒꯅꯤꯌꯦ." ꯃꯆꯤꯟ ꯃꯅꯥꯎ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗꯨꯗ ꯂꯥꯛꯄꯒ ꯇꯤꯟꯅꯕ ꯃꯣꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯣꯕꯅ ꯇꯔꯨꯕꯤꯗ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ "ꯑꯥꯏ, ꯇꯔꯨꯕꯤ, ꯄꯥꯠꯇ ꯆꯠꯂꯨꯔꯤꯕ꯭ꯔꯣ?" ꯇꯔꯨꯕꯤ ꯈꯨꯝꯗꯦ꯫ ꯁꯅꯥꯅ ꯑꯣꯏꯅ, "ꯍꯣꯏ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯁꯤꯕꯨ ꯄꯥꯠꯇꯩ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ?" "ꯍꯩ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯇꯨꯃꯤꯟ ꯂꯩꯌꯨ." "ꯅꯪꯉꯣꯟꯗ ꯍꯪꯕꯁꯨ ꯅꯠꯇꯦ, ꯅꯆꯦꯗ ꯃꯁꯛ ꯐꯖꯕꯤꯗ ꯍꯪꯂꯒ ꯅꯪꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ꯫ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛ ꯊꯥꯖꯤꯟꯕꯕꯨ." ꯇꯔꯨꯕꯤꯅ ꯃꯇꯧꯗꯨꯗ ꯁꯥꯎꯗꯨꯅ, "ꯊꯥꯎꯅꯦ ꯊꯥꯎꯅꯦ, ꯉꯝꯃꯗꯤ ꯊꯥꯎ." "ꯃꯥꯁꯤ ꯌꯥꯝ ꯐꯥꯎꯔꯝꯃꯤꯅꯦ." "ꯍꯣꯏ ꯐꯥꯎꯔꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯣꯏ ꯍꯥ? ꯅꯣꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯑꯣꯟꯅꯔꯦ ꯑꯣꯟꯅꯔꯦ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯩꯗꯤ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯏꯆꯜ ꯑꯃꯅꯤꯅ ꯂꯛꯅꯕꯅꯤ꯫ ꯅꯪꯗꯤ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯇꯔꯨꯕꯤ꯫ ꯁꯦ ꯁꯥꯎꯈꯤꯅꯨ, ꯑꯝꯇ ꯇꯞꯊꯈꯣꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯔꯛꯏ꯫ ꯇꯔꯨꯕꯤ ꯁꯥꯎꯅ ꯃꯣꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ "ꯈꯪꯕ꯭ꯔꯥ, ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯃꯗꯨꯅꯤ." ꯃꯣꯕ ꯃꯃꯥꯏ ꯑꯗꯨ ꯁꯨꯒꯠꯇꯨꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯒ, "ꯑꯣ, ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯇꯔꯨꯕꯤ?" "ꯈꯨꯄꯥꯛꯇ ꯅꯠꯇꯦ, ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯀꯅꯥ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯑꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯒꯦ? ꯅꯣꯡꯃꯇ ꯂꯝꯕꯤꯗ ꯏꯅꯤꯡꯇꯝꯅ ꯊꯣꯛꯄ ꯐꯪꯗꯦ ꯅꯈꯣꯏ ꯃꯌꯥꯝꯁꯤꯅ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯨꯝꯕ ꯃꯤꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯇꯧꯔꯛꯑꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯣꯏ." ꯇꯔꯨꯕꯤ ꯁꯥꯎꯅ ꯃꯅꯥꯎꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ꯫ "ꯃꯤꯒꯤ ꯑꯔꯦꯝꯕ ꯈꯔ ꯆꯥꯔꯒ ꯑꯐꯥꯎ ꯁꯥꯗꯅ." ꯁꯅꯥꯅ, "ꯏꯆꯦ, ꯈꯔ ꯌꯥꯝꯅ ꯊꯥꯖꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯃꯗꯨ ꯅꯨꯄꯥꯗꯣ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ." ꯃꯣꯕ ꯃꯃꯥꯏꯗꯨ ꯅꯥꯟꯗꯨꯅ ꯇꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ "ꯐꯩ, ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡ ꯇꯥꯔꯦꯗꯅ." ꯃꯣꯕ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯈꯤ꯫ ꯂꯥꯛꯄ ꯃꯣꯕꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥ ꯈꯔꯅ ꯃꯁꯥ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯕ ꯁꯥꯎꯅ, "ꯇꯥꯂꯥꯛꯄ." ꯂꯥꯛꯄ ꯃꯌꯥ ꯑꯗꯨ ꯆꯩ ꯃꯇꯦꯛ ꯑꯃꯅ ꯊꯤꯟꯗꯨꯅ, "ꯀꯩꯗꯧꯔꯦ ꯃꯣꯕ? ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯏꯗꯤ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯥꯛꯆꯕ ꯌꯥꯎꯔꯕꯒꯦ?" "ꯇꯥꯂꯥꯛꯄ, ꯇꯔꯨꯕꯤꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ." ꯂꯥꯛꯄ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯅꯣꯛꯂꯒ, "ꯀꯔꯤ? ꯇꯔꯨꯕꯤꯅ ꯅꯪꯒꯤ ꯃꯥꯏꯗ?" "ꯇꯔꯨꯕꯤꯅ." "ꯅꯪ ꯃꯤꯒꯥꯗꯤ ꯑꯣꯟꯅꯗꯦꯀꯣ?" "ꯑꯣꯟꯅꯗꯦꯗ ꯇꯥꯂꯥꯛꯄ, ꯇꯔꯨꯕꯤ ꯃꯁꯥꯃꯛꯅꯅꯤ." ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯌꯥꯝ, ꯇꯔꯨꯕꯤꯅ ꯃꯣꯕꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯑꯦ ꯍꯥꯏꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ꯫ ꯃꯣꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯇꯔꯨꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯃꯔꯝꯗꯤ ꯇꯔꯨꯕꯤ ꯏꯪꯕ ꯇꯞꯄꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ, ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯕ ꯃꯤ ꯅꯠꯇꯦ ꯇꯔꯨꯕꯤ꯫ ꯃꯣꯕ ꯁꯥꯎꯔꯞꯅ, "ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯊꯥꯖꯗ꯭ꯔꯒꯅ ꯈꯨꯄꯥꯛ ꯃꯔꯝꯁꯤ ꯌꯦꯡꯉꯨꯁꯦ." ꯃꯣꯕ ꯇꯔꯨꯕꯤꯅ ꯊꯥꯔꯛꯄꯒꯤ ꯃꯃꯥꯏ ꯑꯗꯨ ꯈꯨꯠꯁꯥ ꯃꯔꯝ ꯉꯥꯡꯁꯪ ꯉꯥꯡꯅ ꯇꯥꯔꯤꯕꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯉꯛꯅ, "ꯁꯤꯗꯤ ꯇꯁꯦꯡꯅ ꯃꯔꯝ ꯇꯥꯏꯍꯦ. ꯅꯥꯗꯤ ꯅꯥꯔꯝꯒꯅꯤ. ꯐꯅ ꯀꯟꯅ ꯊꯥꯔꯛꯄ ꯃꯥꯜꯂꯤ. ꯐꯅ ꯆꯥꯎꯅ ꯄꯣꯝꯃꯦꯕ." ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯛꯄ ꯍꯧꯒꯠꯂꯛꯇꯨꯅ, "ꯀꯗꯥꯏ? ꯑꯩ ꯌꯦꯡꯒꯦ." ꯂꯥꯛꯄ ꯃꯣꯕꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯕꯗ, "ꯃꯁꯤꯕꯨ ꯇꯔꯨꯕꯤꯅ?" "ꯇꯔꯨꯕꯤꯅꯅꯤ." ꯇꯔꯨꯕꯤꯒꯤ ꯊꯣꯠꯈ꯭ꯔꯕ ꯃꯦꯟꯈ꯭ꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯨꯛ ꯀꯟꯅ ꯊꯥꯔꯛꯄ? ꯍꯥꯏꯌꯨ, ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯊꯥꯔꯛꯏꯕꯅꯣ? ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯕꯨ." "ꯃꯥꯒ ꯁꯅꯥꯒ ꯄꯥꯠꯇꯒꯤ ꯊꯔꯣ ꯊꯝꯆꯦꯠ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯄꯨꯔꯛꯏ. ꯑꯩꯅ ꯃꯗꯨꯗ
ꯇꯥ ꯂꯥꯛꯄꯗ ꯑꯃꯠꯇ ꯄꯤꯖꯒꯦ ꯊꯝꯆꯦꯠ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯇꯥ ꯂꯥꯛꯄ ꯍꯥꯏꯕ ꯂꯝꯃꯣꯛ ꯃꯥꯟꯕꯗꯨꯗ ꯄꯤꯖꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯣꯡꯕꯥꯜꯗ ꯂꯪꯊꯣꯛꯀꯦ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯩꯕꯨ ꯂꯝꯃꯣꯛ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯔꯨꯕꯤꯅ ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯥ ꯂꯥꯛꯄꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯅꯈꯣꯏꯁꯨ ꯃꯥꯒꯤ ꯂꯧ ꯎꯔꯤꯕꯗꯨꯅꯤꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯂꯧꯗꯣ ꯇꯥ ꯂꯥꯛꯄꯒꯤ ꯑꯁꯦꯡꯕ ꯂꯧ ꯅꯠꯇꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤꯅꯤ ꯃꯈꯣꯏꯅ ꯀꯨꯁꯤ ꯇꯧꯕꯅꯤ ꯍꯟꯗꯛꯀꯤꯁꯨ ꯐꯧꯕꯣꯠ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯍꯥꯏꯍꯧꯏ ꯑꯗꯨꯗ ꯑꯩꯅ ꯇꯥ ꯂꯥꯛꯄꯕꯨ ꯀꯟꯈꯠꯇꯨꯅ ꯈꯨꯝꯂꯨꯕꯗꯒꯤ ꯈꯔ ꯉꯥꯡꯅ ꯁꯛꯅꯔꯛꯄꯗꯒꯤ ꯃꯥꯅ ꯊꯥꯔꯛꯏꯕ ꯈꯨꯄꯥꯛꯅꯤ ꯀꯔꯤ ꯇꯔꯨꯕꯤ ꯃꯥꯃꯛꯅ ꯐꯩ ꯑꯩ ꯇꯧꯒꯦ ꯃꯥ ꯀꯥꯏꯗ ꯂꯩꯍꯧꯏ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯦ ꯃꯌꯨꯝ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯆꯠꯂꯗꯧꯅꯤ ꯑꯉꯥꯡ ꯑꯈꯥ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ ꯂꯥꯛꯑꯣ ꯃꯌꯨꯝ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯕꯥꯕꯤ ꯍꯌꯦꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯃꯆꯥꯅ ꯄꯥꯠꯇꯒꯤ ꯍꯦꯛꯂꯛꯄꯁꯤꯡ ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯂꯥꯛꯄꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯍꯧꯅꯗꯨꯅ ꯂꯥꯛꯏ ꯂꯥꯛꯄ ꯇꯕꯥꯕꯤꯗ ꯁꯥꯎꯅ ꯍꯦ ꯍꯅꯨꯕꯤ ꯅꯆꯥꯅꯨꯄꯤꯗꯨ ꯀꯧꯊꯣꯔꯛꯎ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯅꯦꯗ ꯑꯗꯨꯝ ꯍꯥꯏꯌꯨꯗꯣ ꯃꯣꯕꯅ ꯁꯥꯎꯅ ꯍꯥꯏꯔꯤꯁꯤ ꯁꯇꯧꯕ ꯀꯩꯗꯧꯒꯦ ꯀꯗꯥꯏ ꯅꯆꯥꯅꯨꯄꯤꯗꯣ ꯃꯣꯕ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯇꯕꯥꯕꯤꯅ ꯊꯠꯇꯨꯅ ꯇꯧꯅꯨ ꯇꯧꯅꯨ ꯏꯕꯨꯡꯉꯣ ꯉꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯅꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯗꯨꯅꯕꯨ ꯏꯔꯦꯟꯅꯅ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯗ ꯁꯠ ꯀꯧꯊꯣꯔꯛꯄ ꯀꯩꯗꯧꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯔꯨꯕꯤ ꯇꯔꯨꯕꯤ ꯊꯣꯔꯛꯑꯣ ꯂꯥꯎ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯏꯆꯥꯁꯤꯡꯅ ꯅꯈꯣꯏꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯏꯅꯦꯗ ꯋꯥꯗꯣ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨꯗꯅ ꯋꯥ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯤ ꯊꯣꯠꯅ ꯆꯦꯡꯆꯪꯕꯤ ꯑꯁꯤꯅ ꯃꯤꯒꯤ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤꯁꯤꯅꯤ ꯀꯔꯤ ꯑꯩꯒꯤ ꯏꯆꯥ ꯇꯔꯨꯕꯤꯅꯕꯣ ꯍꯣꯏꯅꯦ ꯇꯔꯨꯕꯤꯅ ꯊꯣꯠꯅ ꯆꯦꯡꯆꯪꯕꯤ ꯂꯥꯟꯖꯗꯕꯤ ꯃꯥꯟꯕꯤ ꯑꯁꯤꯅ ꯃꯤꯒꯤ ꯆꯦꯡꯖꯥꯏꯄꯝ ꯑꯁꯤ ꯊꯨꯒꯥꯏꯔꯝꯃꯤ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯀꯝꯗꯧꯅꯤ ꯃꯄꯥꯜꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯅꯥ ꯑꯃꯗꯤ ꯇꯔꯨꯕꯤ ꯊꯣꯔꯛꯏ ꯂꯥꯛꯄ ꯇꯔꯨꯕꯤ ꯎꯕꯗ ꯈꯔꯗꯤ ꯇꯞꯊꯁꯅꯩ ꯑꯗꯨꯒ ꯇꯔꯨꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯣꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯥꯏꯔꯤꯁꯤꯕꯣ ꯇꯔꯨꯕꯤ ꯃꯣꯕꯗ ꯌꯦꯡꯉꯤ ꯃꯣꯕ ꯇꯔꯨꯕꯤꯒ ꯃꯤꯆꯥꯟꯅꯕ ꯉꯝꯗꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯏ ꯇꯔꯨꯕꯤ ꯇꯞꯅ ꯀꯀꯥ ꯂꯥꯛꯄ ꯃꯁꯥꯗ ꯍꯪꯕꯤꯌꯨ ꯇꯔꯨꯕꯤꯒꯤ ꯀꯀꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯑꯣꯏꯔꯦ ꯂꯥꯛꯄꯒꯤ ꯏꯟꯗ꯭ꯔꯤ ꯄꯨꯝꯕ ꯐꯨꯠꯀꯠꯂꯤꯕ ꯂꯥꯛꯄꯅ ꯇꯞꯅ ꯇꯔꯨꯕꯤ ꯅꯪꯕꯨ ꯐꯅꯁꯨ ꯍꯥꯏ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧꯅꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯇꯥꯂꯛꯄ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯨꯝꯅ ꯀꯧꯅꯤ ꯅꯪꯕꯣ ꯅꯁꯛꯏꯕ ꯕꯖꯈꯩ ꯍꯥꯏꯕ ꯉꯥꯡꯕ ꯑꯣꯊꯣꯛꯅ ꯏꯟꯈꯤꯗ꯭ꯔꯦꯗ ꯇꯔꯨꯕꯤ ꯅꯪꯁꯦ ꯃꯣꯕ ꯃꯥꯒꯤ ꯋꯥꯍꯧꯒꯤ ꯂꯥꯛꯂꯒ ꯂꯥꯛꯄꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯣꯕ ꯁꯥꯎꯅꯤꯡꯂꯛꯏ ꯌꯥꯔꯦ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯁꯤ ꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯄꯥꯏꯁꯤꯜꯂꯒ ꯑꯌꯣ ꯂꯥꯛꯄ ꯃꯣꯕꯒꯤ ꯋꯥꯍꯧꯒꯤ ꯆꯩꯕ ꯂꯥꯛꯄꯅꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯨꯝꯃꯤ ꯇꯔꯨꯕꯤ ꯀꯔꯤꯒꯤ ꯃꯥꯏꯗ ꯊꯥꯔꯨꯔꯤꯕꯅꯣ ꯂꯩꯁꯥꯕꯤꯅꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯛꯄ ꯇꯔꯨꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯒꯦ ꯇꯧꯏ ꯇꯔꯨꯕꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯏ ꯂꯥꯛꯄ ꯁꯥꯎꯅꯤꯡꯂꯛꯏ ꯀꯣꯟ ꯈꯔ ꯀꯜꯂꯞꯅ ꯑꯩꯒꯤ ꯊꯝꯆꯦꯠ ꯑꯃꯠꯇ ꯆꯥꯅꯅꯕ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯪꯅ ꯑꯩꯕꯨ ꯂꯝꯃꯣꯛ ꯃꯥꯜꯂꯤ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯇꯔꯨꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯣꯕꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯇꯥꯂꯥꯛꯄꯕꯨ ꯅꯈꯣꯏꯒꯤ ꯃꯊꯤꯕꯣꯡꯅ ꯇꯥꯂꯥꯛꯄꯒꯤ ꯂꯧ ꯎꯗꯨꯅ ꯆꯥꯏ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇ꯭ꯔꯕ ꯊꯝꯆꯦꯠ ꯑꯃꯈꯛ ꯄꯤꯌꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯃꯥꯏꯁꯤꯗ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯠꯇꯕ ꯇꯕꯥꯕꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯆꯥꯗ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯨꯔꯤꯕꯅꯣ ꯇꯕꯥꯕꯤꯅ ꯃꯆꯥꯗ ꯆꯞꯈꯠꯂꯛꯄꯗꯨꯗ ꯁꯅꯥꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯅꯠꯇꯦ ꯏꯃꯥ ꯇꯥ ꯃꯣꯕꯅ ꯏꯆꯦꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯅꯤ ꯃꯣꯕꯅ ꯃꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯕ ꯁꯅꯥꯕꯨ ꯐꯨꯅꯅꯕ ꯆꯩ ꯊꯤ ꯃꯃꯥꯡꯗꯨꯗ ꯇꯕꯥꯕꯤꯅ ꯊꯝꯂꯤꯕ ꯌꯣꯟꯅꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯈꯥꯏꯔꯦ ꯈꯪꯕ꯭ꯔꯥ ꯃꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯇꯕꯥꯕꯤ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯣꯕ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ ꯄꯣꯠ ꯃꯌꯥꯝꯗꯨ ꯁꯨꯃꯥꯡꯗꯨꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯣꯏꯅ ꯇꯥꯏꯔꯦ ꯃꯣꯕ ꯆꯈꯥꯏꯕꯗ ꯅꯠꯇꯅ ꯑꯔꯩꯕ ꯃꯈꯣꯡ ꯑꯗꯨꯅ ꯅꯦꯛꯈꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯪꯗꯨꯅ ꯃꯣꯕꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯧꯕ ꯌꯥꯗ꯭ꯔꯤ ꯃꯣꯕꯅ ꯈꯪꯕ꯭ꯔꯥ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯊꯝꯆꯦꯠ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯇꯔꯨꯕꯤ ꯀꯞꯂꯛꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯂꯥꯛꯄ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯊꯥꯗꯨꯅ ꯇꯣꯛꯑꯣ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯊꯝꯆꯦꯠ ꯑꯃꯈꯛꯄꯨ ꯀꯣꯛ ꯄꯤꯔꯝꯒꯦ ꯍꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯁꯅꯥꯗ ꯑꯃꯨꯛ ꯎꯁꯤꯠꯇꯅ ꯁꯅꯥ ꯅꯆꯦꯁꯤ ꯀꯞꯄꯦ ꯅꯪꯅ ꯑꯝꯇ ꯊꯦꯝꯃꯨ ꯃꯔꯝ ꯃꯣꯛꯄꯅꯤꯀꯣ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯑꯣ ꯅꯅꯤꯡ ꯊꯨꯡꯂꯕꯗꯤ ꯀꯨꯏꯅ ꯂꯩꯕ ꯐꯠꯇꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ ꯃꯣꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯂꯞꯅ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯗꯤ ꯃꯊꯪ ꯍꯦꯛ ꯇꯧꯔꯕ ꯁꯤꯗꯒꯤ ꯍꯦꯟꯕ ꯆꯈꯥꯎ ꯑꯗꯨ ꯊꯥꯗꯠꯀꯗꯕꯅꯤ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯕ ꯁꯥꯎꯅ ꯆꯠꯈꯤ ꯇꯕꯥꯕꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤꯅꯨꯈꯥꯡꯁꯤꯡꯁꯦ ꯃꯁꯤꯗ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯅꯤ ꯂꯥꯏꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯒꯨꯝꯕꯗꯤ ꯑꯃꯠꯇ ꯂꯧꯁꯤꯟꯗꯦ ꯇꯔꯨꯕꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯥꯛꯆꯈꯤꯕꯒ ꯂꯣꯏꯅꯅ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯩꯆꯥꯛ ꯍꯦꯜꯂꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯊꯃꯣꯏ ꯐꯥꯊꯕ ꯉꯝꯗꯦ ꯄꯨꯟꯁꯤꯕ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯃꯤ ꯆꯥꯎꯔꯦꯟꯅ ꯃꯆꯥꯗ ꯏꯄꯥꯒꯤ ꯄꯨꯟꯁꯤꯕ ꯏꯆꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯂꯥꯎ ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨ ꯁꯅꯥꯈ꯭ꯌꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯏꯄꯥꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯅꯥꯈ꯭ꯌꯥ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯊꯔꯛꯄꯒꯨꯝꯅ ꯇꯧꯏ ꯃꯃꯥꯡꯁꯨ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩ ꯃꯔꯣꯡ ꯅꯤꯡꯊꯤꯅ ꯂꯣꯛꯄ ꯉꯝꯗꯦ ꯍꯟꯗꯛꯁꯨ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯆꯨꯝꯃꯤ ꯃꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔꯁꯨ ꯍꯣꯠꯅꯕ ꯐꯩ ꯉꯜꯂꯤꯀꯥꯟꯁꯤꯗ ꯑꯗꯨꯅ ꯁꯅꯥꯈ꯭ꯌꯥ ꯅꯆꯥꯅ ꯍꯌꯦꯡ ꯑꯉꯝꯕ ꯆꯠꯇꯨꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯁꯤꯒꯤ ꯎ ꯋꯥ ꯈꯔ ꯌꯦꯡꯖꯔꯨꯒꯦ ꯑꯗꯨꯒ ꯁꯅꯥꯈ꯭ꯌꯥꯅꯁꯨ ꯂꯩꯕꯥꯛꯀꯤ ꯃꯤꯄꯨꯝ ꯈꯪꯅꯅꯕ ꯁꯒꯣꯜ ꯊꯥꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯎ ꯋꯥ ꯌꯥꯟꯊꯠꯄꯤꯗꯅꯕ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯂꯧ ꯎꯕꯁꯦ ꯇꯧꯕꯤꯗꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯅ ꯆꯠꯂꯨꯒꯅꯤ ꯏꯄꯥꯅ ꯃꯤ ꯊꯥꯗꯨꯅ ꯌꯦꯡꯍꯟꯒꯦ ꯑꯗꯨꯒ ꯁꯒꯣꯜ ꯄꯥꯎꯁꯨ ꯆꯠꯍꯟꯒꯅꯤ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯆꯥꯎꯔꯦꯜ ꯅꯨꯄꯤ 5ꯒꯤ ꯅꯨꯄꯥꯅꯤ ꯄꯨꯟꯁꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯒꯤ ꯃꯆꯥꯅꯤ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯕꯨꯗꯤ ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ ꯄꯨꯟꯁꯤꯕ ꯃꯃꯥꯒꯤ ꯃꯒꯨꯜ ꯂꯧꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯖꯗꯦ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯆꯥꯎꯔꯦꯜꯅ ꯃꯥꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯥ ꯇꯥꯕꯁꯤꯡꯅ ꯄꯨꯟꯁꯤꯕꯕꯨ ꯀꯂꯛꯅꯩ ꯄꯨꯟꯁꯤꯕ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯦꯟꯅ ꯄꯦꯟꯖꯩ ꯁꯅꯥꯈ꯭ꯌꯥ ꯅꯆꯥ ꯀꯩꯁꯨ ꯑꯋꯥꯕ ꯂꯩꯖꯔꯣꯏ ꯅꯆꯥꯒꯤ ꯄꯥꯡꯒꯜꯅ ꯑꯉꯝꯕ ꯊꯕꯛꯇꯤ ꯅꯆꯥ ꯇꯧꯖꯒꯦ ꯊꯥꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯕ ꯊꯕꯛꯁꯨ ꯃꯤꯉꯣꯟꯗ ꯇꯧ ꯍꯥꯏꯕꯁꯦ ꯅꯆꯥ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯅꯆꯥ ꯑꯗꯨꯝ ꯆꯠꯆꯒꯦ ꯆꯥꯎꯔꯦꯜ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯄꯥꯅꯤ ꯃꯆꯥꯒꯤ ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯗꯕ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜꯕꯨ ꯈꯪꯗꯨꯅ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯆꯠꯂꯨꯔꯣ ꯄꯨꯟꯁꯤꯕ ꯃꯄꯥꯗ ꯈꯨꯔꯨꯝꯂꯝꯂꯒ ꯍꯜꯂꯛꯂꯦ ꯆꯥꯎꯔꯦꯜ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯁꯦ ꯃꯥꯒꯨꯝꯕ ꯏꯆꯥ ꯉꯥꯛꯇ ꯄꯣꯛꯂꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯁꯤꯖꯥ ꯅꯪꯗꯤ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯕ ꯐꯪꯗ꯭ꯔꯦꯀꯣ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯁꯤꯖꯥ ꯆꯥꯎꯔꯦꯜ ꯃꯥꯏꯊꯣꯡ ꯂꯩꯗ ꯂꯨꯛꯊꯗꯨꯅ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯏ ꯇꯥꯂꯛ ꯑꯁꯤꯗ ꯑꯄꯥꯝꯕ ꯑꯍꯜ ꯆꯪꯂꯛꯇꯨꯅ ꯑꯩꯒ꯭ꯌꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯃꯥꯏꯊꯣꯡ ꯑꯗꯨꯛ ꯃꯛꯄꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯅꯨꯄꯤꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤꯁꯨ ꯇꯧꯗꯦꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯇꯧꯕꯤꯅꯨ ꯑꯩꯒ꯭ꯌꯥ ꯅꯅꯥꯎꯁꯨ ꯂꯣꯏꯅ ꯈꯪꯏ ꯍꯧꯖꯤꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯆꯥꯎꯔꯦꯜ ꯃꯌꯥꯝꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯈꯔ ꯇꯥꯊꯤꯅ ꯌꯦꯡꯉꯤ ꯍꯥꯏꯕ ꯈꯪꯏ ꯃꯔꯝꯗꯤ ꯆꯥꯎꯔꯦꯜꯅ ꯍꯦꯛ ꯊꯨꯞꯈꯤꯕꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯄꯨꯟꯁꯤꯕꯒꯤ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯑꯗꯨꯅ ꯈꯨꯕꯝ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥꯅ ꯍꯦꯟꯅ ꯑꯣꯏꯍꯟꯅꯤꯡꯏ ꯑꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯌꯦꯡꯊꯤꯕ ꯇꯥꯔꯛꯏ ꯆꯥꯎꯔꯦꯜ ꯁꯥꯎꯔꯞꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥ ꯄꯨꯟꯁꯤꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯤꯕꯣ ꯀꯩꯅꯣ ꯑꯩꯒ꯭ꯌꯥꯅ ꯇꯥꯛꯄꯤꯔꯤꯗꯨꯕꯣ ꯑꯇꯩ ꯅꯆꯥꯁꯤꯡ ꯑꯁꯤ ꯇꯥꯛꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯑꯇꯩ ꯑꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯗꯦ ꯁꯤꯔꯥ ꯑꯄꯥꯝꯕꯤ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯍꯥꯏꯔꯦꯗꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯑꯄꯥꯝꯕꯤ ꯁꯥꯎꯔꯞꯅ ꯈꯨꯝꯃꯤ ꯆꯥꯎꯔꯦꯜ ꯑꯄꯥꯝꯕꯤ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯤꯉꯩ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯑꯄꯥꯝꯕꯤꯒꯤ ꯑꯁꯥꯎꯕꯗꯨ ꯃꯥ ꯊꯦꯝꯅꯤꯡꯂꯨꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯂꯩꯒꯦ ꯑꯣ ꯑꯩꯍꯥꯛꯅ ꯑꯩꯒ꯭ꯌꯥꯗ ꯌꯥꯝꯅ ꯌꯦꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯐꯔꯦ ꯑꯩꯈꯣꯏꯕꯨꯗꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯥꯎꯔꯦꯜ ꯁꯥꯎꯅ ꯑꯄꯥꯝꯕꯤ ꯅꯪ ꯃꯇꯣꯏꯅꯔꯥ ꯑꯩ ꯑꯁꯤ ꯀꯅꯥ ꯃꯥꯟꯒꯦ ꯅꯈꯣꯏꯅ ꯅꯅꯤꯡ ꯇꯧꯕ ꯌꯥꯕ ꯃꯤꯔꯥ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯊꯛꯇ ꯀꯔꯤ ꯆꯠꯀꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯎꯅꯤꯡꯗꯦ ꯑꯄꯥꯝꯕꯤ ꯁꯨꯠ ꯇꯧꯗꯨꯅ ꯊꯣꯛꯈꯤ
ꯂꯩꯃ ꯈꯨꯕꯤꯅ ꯍꯩꯃ ꯏꯅꯥꯎ ꯀꯩꯗꯧꯔꯦ? ꯏꯆꯦ ꯃꯍꯜ ꯄꯥꯝꯕꯤ ꯍꯦꯟꯖꯤꯜꯂꯤ꯫ ꯏꯆꯦ ꯃꯍꯜ ꯍꯥꯏꯅ ꯀꯧꯗꯨꯅ ꯋꯥꯗꯤ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯂꯩ꯫ ꯂꯩꯃ ꯈꯣꯝꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯑꯩꯒ꯭ꯌꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯕꯒꯦ? ꯑꯄꯥꯝꯕꯤꯅ ꯋꯥ ꯄꯨꯝꯕ ꯇꯝꯂꯛꯏ ꯂꯩꯕ ꯈꯨꯕꯤ ꯑꯍꯟ ꯅꯣꯛꯇꯨꯅ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤ ꯀꯔꯤꯒꯤ ꯀꯞꯅꯒꯦ? ꯆꯠꯂꯨ ꯆꯠꯂꯨ ꯄꯣꯊꯥꯖꯔꯨꯔꯣ ꯑꯩ ꯊꯦꯝꯂꯨꯒꯦ꯫ ꯑꯄꯥꯝꯕꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯪꯈꯤ꯫ ꯂꯩꯃ ꯈꯨꯕꯤ ꯑꯍꯟ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯑꯝꯇ ꯆꯪꯖꯔꯛꯀꯦꯕ꯫ ꯆꯪꯂꯛꯎ꯫ ꯂꯩꯃ ꯈꯨꯕꯤ ꯆꯥꯎꯔꯦꯜꯗ ꯈꯨꯔꯨꯝꯃꯤ꯫ ꯑꯍꯟꯕꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ꯫ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒ꯭ꯌꯥꯕꯨ ꯃꯥꯏꯊꯣꯡꯃꯛꯅ ꯎꯏ ꯍꯥꯏꯕ ꯑꯁꯤꯗ ꯀꯔꯤ ꯋꯥꯠꯂꯕꯒꯦ ꯍꯥꯏꯅ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯂꯩꯃ ꯈꯨꯕꯤ ꯑꯍꯜ ꯌꯥꯝꯅ ꯂꯧꯁꯤꯡ ꯆꯥꯎꯕꯤꯅꯤ꯫ ꯃꯥꯅ ꯄꯨꯝꯅꯃꯛ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯊꯣꯠ ꯑꯃꯦꯡꯒꯤ ꯋꯥꯍꯩꯅ ꯃꯍꯨ ꯄꯨꯕꯤꯅꯤ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ꯫ ꯉꯁꯤꯗꯤ ꯁꯤꯖꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯅ ꯇꯧꯕꯅꯤ꯫ ꯂꯩꯃ ꯈꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯒ꯭ꯌꯥ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯋꯥ ꯃꯩꯆꯥꯛ ꯍꯦꯟꯅ ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯤꯡꯁꯤꯡꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯩꯒ꯭ꯌꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯑꯩ ꯑꯃꯗꯤ ꯁꯛꯇ ꯆꯨꯗ ꯂꯝ ꯌꯧꯕꯤ ꯏꯅꯥꯎ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯆꯨꯝꯃꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯆꯥ ꯂꯩꯕꯥꯛ ꯀꯌꯥꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯅꯥꯎ 6 ꯑꯃꯁꯨ ꯂꯩ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯅꯈꯣꯏ 4ꯁꯨ ꯂꯩ꯫ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯤꯖꯒꯤ ꯋꯥꯈꯜ ꯃꯥꯕꯨ ꯀꯥꯎꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯗꯦ꯫ ꯉꯁꯤꯁꯨ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯃꯥꯒꯤ ꯅꯤꯡꯉꯝꯗꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ꯫ ꯆꯥꯎꯔꯦꯜ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯇꯝꯂꯛꯏ꯫ ꯂꯩꯃ ꯈꯣꯝꯕꯤ ꯑꯍꯜ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯇꯞ ꯇꯞ ꯄꯥꯏꯗꯨꯅ ꯑꯩꯒ꯭ꯌꯥ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯔꯨꯒꯅꯤ? ꯏꯆꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯅꯅꯕ ꯅꯅꯥꯏ ꯍꯣꯠꯅꯖꯒꯦ꯫ ꯂꯩꯃ ꯈꯣꯝꯕꯤ ꯆꯥꯎꯔꯦꯜꯗ ꯀꯥꯝꯒꯤ ꯃꯌꯥꯏ ꯀꯟꯕ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤ꯫ ꯆꯥꯎꯔꯦꯜ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯂꯩꯒꯦ꯫ ꯀꯅꯥꯝꯇ ꯆꯪꯍꯜꯂꯛꯀꯅꯨ꯫ ꯂꯩꯃ ꯈꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇꯅ ꯊꯣꯛꯂꯛꯏ꯫ ꯑꯍꯤꯡ ꯑꯗꯨ ꯑꯃ ꯆꯥꯎꯔꯦꯜ ꯁꯤꯖꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯄꯨꯟꯁꯤꯕ ꯐꯧꯔꯨꯡꯕꯗ ꯀ꯭ꯋꯥꯅ ꯃꯄꯥꯎ ꯆꯦꯜꯂꯛꯄ ꯆꯔꯣꯏ ꯇꯤꯇꯨ ꯈꯣꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯒꯤ ꯃꯉꯥꯜ ꯄꯨꯝꯕ ꯊꯛꯇꯣꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯅꯤꯗꯣ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕ ꯁꯒꯣꯜ ꯁꯥꯡꯅ ꯊꯧꯔꯛꯄꯒꯤ ꯆꯣꯛꯊꯔꯗꯨꯅ ꯐꯧꯔꯨꯡꯕ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯣꯛꯊꯔꯤ꯫ ꯄꯥꯠꯀꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯛꯂꯕꯗꯤ ꯇꯦꯛꯈꯠꯀꯗꯕ ꯃꯥꯜꯂꯤ꯫ ꯐꯅꯤ ꯔꯥꯖꯀꯨꯃꯥꯔ ꯁꯣꯝꯗ ꯄꯥꯠ ꯂꯩꯕꯅꯤ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯅꯤꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯥꯠꯂꯣꯝꯗ ꯂꯥꯛꯏ꯫ ꯁꯅꯥ ꯑꯃꯗꯤ ꯇꯔꯨꯕꯤꯁꯨ ꯄꯥꯠ ꯑꯗꯨꯗ ꯊꯝꯆꯦꯠ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯔꯩꯕ ꯃꯈꯩ ꯑꯗꯨ ꯋꯥꯅ ꯍꯦꯛꯂꯤ꯫ ꯁꯅꯥꯅ ꯏꯆꯦ ꯅꯨꯃꯤꯠꯁꯨ ꯐꯅ ꯉꯜꯂꯤ ꯆꯠꯂꯁꯤꯕ꯫ ꯌꯥꯝꯅꯁꯨ ꯌꯥꯝꯃꯦꯕ ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯗꯕꯒꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯏ ꯆꯠꯂꯁꯤ꯫ ꯑꯥꯗ ꯐꯖꯕ ꯑꯃꯅꯤ ꯍꯧꯔꯤꯁꯦ ꯑꯁꯤ ꯈꯛꯇ ꯍꯦꯛꯈꯤꯁꯦꯕ꯫ ꯇꯔꯨꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯐꯅ ꯉꯟꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯌꯨꯛ ꯌꯣꯟꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛꯂꯤꯕꯗꯨ꯫ ꯉꯔꯥꯡ ꯍꯦꯛꯆꯕ ꯑꯗꯨꯗꯤ ꯃꯤꯐꯠꯇ ꯂꯥꯛꯄꯒꯤ ꯀꯥꯡꯕꯨꯅ ꯂꯣꯏꯅ ꯆꯈꯥꯏꯔꯝꯕꯗꯒꯤ ꯌꯣꯟꯅꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯅꯤꯗꯨꯅ ꯄꯥꯠ ꯇꯝꯅ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯅꯧ ꯄꯥꯏꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯣꯟꯕ ꯑꯗꯨ ꯂꯥꯞꯊꯛꯅ ꯄꯨꯟꯁꯤꯕꯅ ꯎꯏ꯫ ꯄꯨꯟꯁꯤꯕꯅ ꯐꯧꯔꯨꯡꯕꯗ ꯐꯧꯔꯨꯡꯕ ꯑꯥꯗꯒꯤ ꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯐꯧꯔꯨꯡꯕ ꯌꯦꯡꯉꯤ꯫ ꯇꯔꯨꯕꯤ ꯍꯤ ꯍꯣꯟꯕꯗꯨ ꯃꯥꯁꯨ ꯎꯔꯦ꯫ ꯐꯧꯔꯨꯡꯕꯅ ꯔꯥꯖꯀꯨꯃꯥꯔ ꯑꯥꯗ ꯍꯤ ꯍꯣꯜꯂꯤꯕ ꯑꯁꯤꯕꯨꯔꯥ? ꯃꯥꯅꯤ꯫ ꯄꯥꯠ ꯑꯁꯤꯗ ꯇꯥꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ꯫ ꯄꯨꯟꯁꯤꯕ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯂꯥꯞꯅ ꯎꯔꯦ ꯇꯔꯨꯕꯤ ꯂꯝꯍꯦꯜꯂꯕꯤ ꯁꯝꯂꯥꯡ ꯑꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯜꯂꯝꯕꯗꯒꯤ ꯍꯟꯊꯍꯟꯗꯨꯅ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯋꯥꯏ ꯋꯥꯏ ꯂꯥꯎꯅ ꯇꯥꯕ ꯈꯔ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩ꯫ ꯅꯥꯟꯊꯔꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯣꯝꯒꯠꯄ ꯂꯥꯛꯅꯔꯤ꯫ ꯅꯥꯝꯃ ꯑꯃꯅ ꯊꯝꯆꯦꯠ ꯑꯗꯨ ꯀꯟꯅ ꯂꯥꯝꯂꯤ꯫ ꯇꯔꯨꯕꯤ ꯃꯅꯥꯎꯗ ꯊꯝꯆꯦꯠ ꯑꯗꯨ ꯄꯤꯗꯨꯅ ꯁꯦ ꯄꯥꯏꯁꯜꯂꯣ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯅꯤ ꯆꯠꯂꯁꯤ꯫ ꯁꯅꯥ ꯃꯆꯦꯅ ꯄꯤꯔꯛꯂꯤꯕ ꯊꯝꯆꯦꯠ ꯊꯝꯕꯥꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯃꯤ꯫ ꯇꯔꯨꯕꯤ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯀꯥꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯃꯥꯗꯤ ꯑꯌꯨꯛꯀꯤ ꯄꯥꯠꯀꯤ ꯐꯖꯕ ꯑꯗꯨꯅꯦ ꯇꯔꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯅꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤ꯫ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯇꯔꯨꯕꯤ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯤ ꯑꯗꯨꯒ ꯍꯤ ꯑꯗꯨꯗ ꯑꯌꯥꯎꯕꯁꯤꯡ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯌꯦꯟꯅꯗꯨꯅ ꯄꯥꯏ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯅꯤ ꯑꯗꯨꯗꯤ ꯄꯨꯟꯁꯤꯕꯅ ꯃꯈꯣꯏꯕꯨ ꯌꯦꯡꯉꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨ ꯈꯛꯅꯤ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ꯫ ꯑꯅꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯐꯧꯔꯨꯡꯕꯅ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯄꯨꯟꯁꯤꯕ ꯈꯪꯅ ꯀꯩꯗꯧꯔꯦ? ꯏꯕꯨꯡꯉꯣ ꯌꯦꯡꯕꯝ ꯑꯣꯟꯅꯔꯦ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ꯫ ꯀꯗꯣꯝꯗ? ꯄꯨꯟꯁꯤꯕ ꯇꯔꯨꯕꯤꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯏ꯫
Madi ngasai makai Tarubina iyai da lairiba matam aduda yengkiba mifamdagi hongdribani. Tarubi chakre haiba khanghaudre Phawrungbana. Tu ada chali. Tanaduna parichui hangucho haiba. Rajkumar pakhekta khumba ngamde manai oirabusu ikaije. Rajkumarna hanglagumse konda hangase. Hera Rajkumar. Kudong chababu manganba hongnablo. Sumba tanja matung amu hana thoktaba yai. Asi haiduna anido Tarubi khoibu tane. Phawrungbana. Ibema amukta ngai bikhoba. Tarubi laithoraktuna. Dada aikhoiburo. Oh mani ibema khoibuni. Anido lepe. Kari hairakpano haiduna ngai punsiba sakol adudagi kumthaduna thawridu paiduna ikai thiganba pakhang amagumna tumin leptuna lai. Ibema khoibu kadaidagi oirabano. Dada akhoidi thangnaba khulsidagini. Oh asomdagi. Phawrungba makhutinduna hai Tarubi mangaknumduna. Hoi dada. Ihe adudi yamna lapina. Lape. Ado ibema khoini sitana thambal hekpala isibu Tarubi nofettauna. Yonanabani. Sinatrabadi na chalakhoi upai leizade adunani. Phawrungba Tarubigi khonfam aduda khara makhaidi khangba ngame. Matamsu sum thengjilakpa aduda sanana. Iche chalase thengi imangai ramani. Chalase. Tarubi Phawrungbada amo. Dada adudi nachanakhoi mu chatpa yaradra. Oh aikhoigi ibungo Rajkumar ibemabu wa khara hainingba. Tarubi ngasai makai punsibabu urude laithorakpada mabu chada khoi yengduna manakta wang chawraba nupa amana sagol chupli paiduna leiramba aduda Tarubi masu khanghaudana mihul amadi chonglai adubu mathanta fathajai. Tarubi karisu tawdaba saduna punsibada tapna mibu sumba khonphamda aibu hangbibabu punsiba masu Rajkumar oijarabasu Tarubigi mangda pangal thokpa ngamde punsiba latlat tawna. Hoi hangi. Rajkumar makha taba ngamde. Phawrungbana tan khangna. Ibema mahakse leibaksigi ningthem chawralgi machanupa Rajkumar punsiba haibaduni. Tarubi mamai nontaduna. Nanai aidi lairabi oibana. Ibungobo hana khangnanabagi tanja leizakidre. Nanawna sokiba yaurabasu tolaba kada ngakpiyo. Asi haiduna haizarai mataw aduda henna amuka nungsikre punsibana. Hoyari kaisu kaidi. Sanamadi angangni kaisu khangjaba nate. Ningthau machani haiba aduda harauna. Aya phajaine ningthau macha haido sumaina taw male. Macheda mu onsenduna. Iche nahangido haido khrasira tamu bokhoido phuhanse. Tarubi tabna tumilayo. Manaude ingit tawi punsiba karino haina nga hakhale Tarubina. Rajkumar adudi nanaw mo hanjaramage. Asi hairamduna chatkre anidu ingaw ngawi leifam nungphamga amata hanghaudre kona gyan laktuna Phawrungbana. Ihe Rajkumar akawba madi leido. Thakpiu Phawrungba. Leifam lekai amata hanghaudre do. Punsiba chinglemna haifetang no e aduga kona tapna thiraga loi kayam chawbalamno mana lotana kyam kuin lone. Asi hairaga asamaga loinana sagola do thauki. Phawrungba punsiba butane. Matamgi khongleina sum jatkibana lawrok pantha oinare. Tarubi khoigisu lawlokle adubu nong kata dabaga sel kathada dabaga faw adu mahausa gumna thoktre. Lakpa Tarubi khoida lawsa lawbalai. Tababi faw adu humnana balakna duna lairami lakpa thuna laktuna. Haju phawba faw humjuba haise. Ibungo kuiroi ngasi nongini sida ini soidana thilakna batawragi. Mironga leijadaba sida thabakse ipang pangba ngamdre. Moba magi mapot ka sadana. Adudi na thibongdu chawnu yadro migi la uraga. Lakpana hayengi numita karigumba piraktraba phawgi mamal laktuna seloina lawgani. Mi pumba loina pinaraklabani. Konungda hawkada thuna lairabani. Lakpa sawna chatki. Tarubi thongjinda leptuna lai. Tarubi na mamada. Ima phawsibu konagadrani tawrisibo. Khangde aduni phaw yamna thoktre. Makhoigi pifam thokpa adudagi tana pibasu yar phawsisu phawhamakta. Sese phawsi humnaba amta tawsi. Mama macha ahum changdana phaw adu humnanaba laknai. Adubu nupi ngakta adugi sumathakta pangal sare phajaba ngaktanina yumgi thabakne kaithelne pabada phaw adu humba loisanba ngamdre.
ꯀꯣꯅꯨꯡꯗꯒꯤ ꯃꯥꯒꯤ ꯐꯧ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯅ ꯊꯤꯜꯂꯛꯅꯔꯦ꯫ ꯂꯥꯛꯄ ꯈꯛꯇ ꯉꯥꯏꯔꯦ꯫ ꯅꯤꯡꯊꯧ ꯐꯧꯔꯨꯡꯕꯗ, ꯐꯧꯔꯨꯡꯕ ꯀꯅꯥ ꯀꯅꯥ ꯋꯥꯠꯂꯤ? ꯀꯨꯝꯁꯤꯁꯦ ꯐꯧ ꯌꯥꯝꯅ ꯊꯣꯛꯅꯗꯕ ꯃꯥꯜꯂꯤ꯫ ꯐꯧꯕꯣꯠ ꯈꯔ ꯍꯟꯊꯕ ꯐꯩ꯫ ꯑꯩꯌꯥ, ꯅꯅꯥꯏꯅ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯄꯤꯅꯅꯕ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯀꯥꯔꯛꯏꯕ ꯑꯁꯦ ꯍꯟꯊꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯌꯥꯝꯕ ꯂꯣꯏꯅ ꯀꯥꯔꯛꯏ꯫ ꯂꯥꯛꯄ ꯈꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯕ ꯊꯕꯛꯁꯦ ꯀꯌꯥ ꯃꯑꯣꯡ ꯇꯥꯗꯦ, ꯏꯃꯣꯠ ꯃꯣꯠꯂꯤ꯫ ꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯃꯄꯥ ꯃꯄꯨꯒꯤ ꯁꯨꯊꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯃꯨꯛꯇꯪ ꯀꯧꯈꯠꯇꯨꯅ ꯃꯔꯝ ꯑꯗꯣ ꯈꯪꯗꯣꯛꯄ ꯐꯩ꯫ ꯐꯒꯅꯤ ꯑꯩꯌꯥ, ꯅꯅꯥꯏ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ꯫ ꯐꯧꯔꯨꯡꯕ ꯊꯥꯗꯨꯅ ꯂꯥꯛꯄꯕꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯥꯛꯄ, ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯂꯧꯁꯥꯜꯒ ꯑꯃꯠꯇ ꯀꯥꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯂꯥꯛꯄꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯗꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯄꯤꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯄꯤꯔꯛꯇꯕ꯫ ꯃꯥ ꯄꯤꯔꯛꯄ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯃꯥ ꯄꯤꯔꯛꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯂꯥꯛꯄ, ꯀꯨꯝꯁꯤ ꯈꯛꯇ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ꯫ ꯄꯤꯔꯛꯄ ꯀꯥꯟꯗꯁꯨ ꯐꯧ ꯌꯥꯝꯅ ꯊꯣꯛꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯤꯅꯕ ꯆꯥꯡꯗꯒꯤ ꯍꯟꯊꯅ ꯑꯗꯨꯝ ꯃꯄꯤ꯫ ꯅꯪ ꯃꯇꯣꯏꯅꯔꯦꯀꯣ꯫ ꯏꯅꯤꯡꯊꯧ, ꯁꯥꯎꯕꯤꯅꯨ꯫ ꯅꯅꯥꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯅꯥꯏ ꯁꯨꯅꯅꯕ ꯃꯌꯥꯝꯅ ꯄꯤꯅꯕ ꯆꯥꯡꯗꯒꯤ ꯇꯥꯗꯅ ꯄꯤꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯐꯔꯦ, ꯆꯠꯂꯣ꯫ ꯍꯌꯦꯡ ꯐꯥꯎꯕ ꯃꯇꯝ ꯄꯤꯒꯦ꯫ ꯃꯁꯤꯗ ꯄꯤꯗꯕ ꯊꯣꯛꯂꯕꯗꯤ ꯂꯧꯁꯤꯡꯗꯣ ꯁꯠꯇꯣꯛꯂꯒꯅꯤ꯫ ꯃꯌꯥꯝꯅ ꯂꯣꯏꯅ ꯂꯝꯗꯝꯅꯕ ꯇꯥꯔꯦ꯫ ꯅꯅꯥꯏ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯀꯣꯅꯨꯡꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯂꯥꯛꯄ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯉꯥꯡꯕ ꯑꯗꯨꯗ ꯃꯥ ꯃꯈꯣꯏ ꯃꯔꯦꯜ ꯊꯤꯠꯄꯗ ꯂꯣꯏꯔꯤ꯫ ꯂꯥꯛꯄ ꯇꯕꯥꯕꯤꯒꯤ ꯏꯃꯨꯡꯗꯅꯤ ꯃꯥꯅ ꯎꯔꯛꯂꯤꯕ꯫ ꯂꯥꯛꯄ ꯁꯥꯎꯅ, ꯐꯩ, ꯃꯁꯤ ꯄꯨꯝꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯈꯪꯒꯅꯤ ꯉꯁꯤꯗꯤ꯫ ꯂꯥꯛꯄ ꯃꯌꯨꯝꯗꯒ ꯆꯪꯗꯅ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯃꯌꯥꯝ ꯑꯗꯨ ꯍꯧꯅꯗꯨꯅ ꯇꯕꯥꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯕꯥꯕꯤ ꯃꯥꯁꯨ ꯐꯧꯁꯤꯡ ꯑꯗꯨ ꯍꯨꯝꯕ ꯂꯣꯏꯗꯨꯅ ꯂꯥꯛꯄꯗ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯕꯣꯔꯥꯗ ꯍꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯇꯕꯥꯕꯤꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯤ꯫ ꯐꯧꯁꯨ ꯍꯨꯝꯕ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯔꯨꯛꯁꯦ ꯑꯣꯟꯊꯣꯛꯄꯗ ꯏꯅꯦꯒꯤ ꯐꯧ ꯕꯣꯔꯥ 2-3ꯇꯪ ꯉꯥꯏꯍꯧꯔꯤ꯫ ꯃꯁꯤꯅꯗꯤ ꯀꯨꯝꯁꯤ ꯀꯣꯟꯅꯔꯣꯏ꯫ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯈꯤꯇꯗꯤ ꯌꯦꯡꯕꯤꯌꯨꯕ꯫ ꯂꯥꯛꯄ ꯁꯥꯎꯅ ꯂꯥꯎꯊꯠꯂꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯌꯦꯡꯕ? ꯉꯁꯤ ꯑꯩꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅ ꯉꯥꯛꯇꯅꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯐꯧꯁꯤꯡꯗꯨ ꯂꯣꯏꯅ ꯄꯦꯛꯁꯤꯜꯂꯨ꯫ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯊꯅꯝꯒꯅꯨ꯫ ꯃꯌꯥꯝꯗꯣ ꯂꯥꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯐꯧꯁꯤꯡ ꯑꯗꯨ ꯄꯦꯛꯁꯤꯜꯂꯤ꯫ ꯇꯕꯥꯕꯤ ꯄꯥꯈꯠꯅ, ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯅꯆꯜ ꯑꯅꯤ ꯑꯁꯤꯒꯤ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯈꯥꯎꯇꯗꯤ ꯊꯥꯗꯠꯄꯤꯒꯅꯨ꯫ ꯅꯅꯦꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯕꯥꯕꯤ ꯂꯥꯛꯄꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯂꯥꯛꯄ ꯇꯕꯥꯕꯤꯕꯨ ꯏꯟꯊꯣꯛꯇꯨꯅ, ꯆꯠꯊꯣ, ꯑꯗꯨꯝꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯄꯪꯊꯒꯗꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯆꯠꯂꯣ, ꯅꯁꯛꯇꯨ ꯎꯅꯤꯡꯗꯦ꯫ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯦꯛꯁꯜꯂꯨ, ꯃꯤꯅꯨꯡꯁꯤ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯈꯜꯂꯤꯉꯩꯗ ꯑꯩ ꯃꯤꯃꯥꯡꯗ ꯆꯣꯞꯂꯕꯅꯤ꯫ ꯇꯁꯦꯡꯅ ꯂꯥꯛꯄꯅ ꯊꯧꯋꯥ ꯁꯥꯗꯕꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗ ꯃꯥꯅ ꯇꯕꯥꯕꯤ ꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ꯫ ꯐꯧꯁꯨ ꯃꯌꯥꯝꯗꯒꯤ ꯌꯥꯝꯅ ꯂꯧꯔꯒ ꯀꯣꯅꯨꯡꯗꯅ ꯈꯤꯇꯪ ꯄꯤꯕꯅꯤ꯫ ꯃꯥꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ꯫ ꯇꯔꯨꯕꯤ ꯑꯃꯗꯤ ꯁꯅꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯔꯩꯕ ꯐꯧ ꯃꯈꯩ ꯄꯦꯛꯁꯤꯟꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯇꯔꯨꯕꯤ ꯇꯁꯦꯡꯅ ꯃꯀꯣꯛ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯤ꯫ ꯇꯔꯨꯕꯤ ꯎꯕꯗ ꯇꯕꯥꯕꯤ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯄꯅ ꯐꯧꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯄꯨꯈꯤꯗꯧꯔꯤ꯫ ꯅꯪ ꯑꯃꯨꯛꯇ ꯈꯥꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤ꯫ ꯇꯔꯨꯕꯤ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ, ꯂꯥꯛꯄ, ꯐꯧꯁꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯤꯡꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯑꯣꯏꯔꯒꯅꯤ꯫ ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯀꯟꯕ ꯉꯝꯃꯔꯣꯏ꯫ ꯅꯪ ꯂꯥꯛꯄꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯐꯧꯁꯤꯡ ꯑꯗꯨ ꯄꯦꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯥꯛꯄꯅ, ꯃꯣꯕꯥ, ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯔꯕꯗꯤ ꯆꯠꯂꯁꯤ꯫ ꯀꯗꯥꯏ? ꯅꯈꯣꯏ ꯑꯃꯅ ꯊꯥꯡꯒꯠꯂꯣ꯫ ꯃꯌꯥꯝꯗꯨ ꯂꯥꯛꯄꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯏ꯫ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯇꯕꯥꯕꯤ ꯂꯥꯛꯄꯕꯨ ꯇꯥꯟꯅꯩ ꯊꯣꯡꯒꯥꯜ ꯌꯧꯅ꯫ ꯏꯕꯨꯡꯉꯣ ꯂꯥꯛꯄ, ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯐꯧꯁꯤꯡꯁꯦ ꯈꯤꯇꯗ ꯑꯣꯏꯔꯕꯁꯨ ꯊꯝꯕꯤꯔꯝꯃꯨ ꯀꯩꯗꯧꯕꯒꯦ? ꯍꯦ ꯍꯅꯨꯕꯤ, ꯂꯩꯍꯧꯔꯗꯅ ꯃꯤꯅ ꯎꯔꯒ ꯑꯩꯁꯦ ꯀꯔꯤꯅꯦꯅ ꯈꯟꯒꯗꯧꯔꯤꯒꯦ? ꯑꯩꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ? ꯂꯥꯛꯄ ꯇꯕꯥꯕꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯕꯤꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯐꯧꯔꯨꯡꯕ ꯑꯅꯤꯁꯨ ꯂꯥꯏꯅ ꯏꯟꯁꯤꯟꯕꯒꯨꯝ ꯇꯔꯨꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯨꯡꯂꯔꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯗꯤ ꯇꯔꯨꯕꯤꯒꯤ ꯊꯣꯡꯒꯥꯜꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯗꯤ ꯅꯤꯡꯊꯧꯀꯣꯜꯒꯤ ꯊꯧꯒꯥꯏꯅ ꯇꯔꯨꯕꯤꯕꯨ ꯈꯣꯏꯖꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯥꯛꯄꯅ ꯇꯕꯥꯕꯤꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯄꯨꯟꯁꯤꯕꯅ ꯎꯔꯤ꯫ ꯄꯨꯟꯁꯤꯕꯅ, ꯐꯧꯔꯨꯡꯕ,
ꯑꯥꯗꯒꯤꯁꯤꯕꯨ ꯊꯥꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯍꯜ ꯑꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕꯤꯔꯤꯁꯤꯕꯣ? ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ. ꯃꯍꯥ ꯁꯤꯒꯩꯖꯅ ꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯑꯣꯏꯔꯝꯂꯣꯏ. ꯑꯝꯇ ꯌꯦꯡꯉꯨꯁꯤꯅꯦ. ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯏ. ꯂꯥꯛꯄ ꯃꯥꯗꯤ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕꯒ ꯎꯕ ꯅꯠꯇꯦ. ꯇꯕꯥꯕꯤꯅ ꯁꯨꯝ ꯀꯞꯇꯨꯅ ꯏꯟꯅꯕ ꯑꯗꯨꯗ ꯂꯥꯛꯄꯅ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯅꯝ ꯌꯥꯝꯈꯠꯂꯤꯅꯦ. ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯄ ꯁꯝꯕꯜꯗꯒꯤ ꯆꯩ ꯑꯃ ꯁꯠꯂꯤ ꯑꯗꯨꯒ ꯇꯕꯥꯕꯤꯗ ꯍꯩꯊꯒꯦ ꯇꯧꯏ. ꯍꯩꯊꯔꯛꯂꯤꯕ ꯆꯩ ꯑꯗꯨ ꯄꯨꯟꯁꯤꯕꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯣꯛꯂꯤ. ꯂꯥꯛꯄꯅ ꯁꯥꯎꯅ, ꯀꯅꯥꯅꯣ ꯑꯩꯕꯨ ꯑꯁꯥꯎꯕ ꯍꯦꯜꯍꯜꯂꯤꯕꯁꯦ? ꯂꯥꯛꯄ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯗꯕ ꯁꯥꯔꯗꯅ ꯂꯩꯔꯝꯃꯨ. ꯂꯥꯛꯄ ꯑꯣꯟꯊꯣꯛꯂꯨꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯥꯛꯄ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯃꯊꯤ ꯐꯥꯎꯕ ꯆꯤꯠꯀꯦ ꯇꯧꯔꯦ.